State Force na tha asigi taraga tarukta fazin kiba village volunteer manga condition amata yaudana khudakta thadorakkadabani haibagi demand da tha asigi tarani pan amasung taramapan gi lonaba hingnong yaidagi Manipur pumbada koukhiba pung nifugani pan gi general strike adu makha chathari All Langtabal Kendra Clubs Coordinating Committee ALKCCC All Langtabal Kendra Mairapaibi Coordinating Committee All Kongbarot United Clubs Organization Kurau Makong United Club Sagolban Kurau Makong Sayang Road Amadi Ward number 23 Apunba Club Amadi Mairapaibi Kuraina Koukhiba Pung Nifugani Pan General Strike Asina Maram Oiraga Kwairaman Kaitel Yauna Lamda Masigi Maruiba Kaitel Sing Thong Lona Ke Thangal amadi Pauna Kaitel Yauna Kwairaman Kaitel Yakoiba the Labor Dukan Sing Thong Hangna Kide Bank Amadi Mahai Loisang Sing Su Thong Lona Ke Lambi the Gari Chatpagi Chanka Hen and Nemki Later Kulakta Pamba Hotel Amadi Dukan Sing Su Thong Hangna Kide Mapungoy na lalon itiki tabag thoram sing pung lep ki adumoy na mag pharmacy sing di mahogsagum adumag thong hang na ki amarom da inter-district chain ba passenger pubag gari sing amata chain ki de general strike asina maram oiraga mapanlam dagi mal puraga lakpa gari sing amata imphal yoksilak ki de secretariat natana lenga ki office ayamba khuntak lansi ki general strike asi sawgatpa sing na ngasi ayuk angan badagi lambi da uwa faijinduna madi Tayar na chingba may thaduna achat awok sing dapan mapiki singzamay may kay dasu singzamay apun manupi lofke thawmi sing na ngasi ayuk angan badagi singzamay parking mapada lambi thaduna achat awok sing tingki ayuki pung taraga mininifu ga mangarom tarakpa aduay da state police amadi RAF ki team singzamay lambi fauduna chat kina bahona bada khongjang loi sing na ating bapi badagi security force ki gari sing adu mamay layraga hanki khongjang adu ga mari layna na singzamay apun manupi lofke joint secretary thongam ongbi inaw chan hai Police na tha asigi taraga tarukta kong badagi fakiba village volunteer manga condition amata yaudana thadorakkadabani haiduna numinini general strike kauraba phawba lenga ngatasin usinadana leithokli basi pendaba phawi leibak asi kannaba chongthorakliba volunteer sing lanai tahanbagi thawong asi yaningde lenga na manaba midyang thambiyo democracy chatpa leibak amada yaningdaba phongdokpa haibasi citizen sing right ne adubu miyamna henba thawong yaudana changsilakpa khongjangda security force na ngami haibagi matangum tear gas mogbom kaya kapsinduna Meja miyam da ka henba thawong chatharak pasi yaning de hauzik changsilliba khongjang asida karigumba miyoi manga asi thadoraktaba tarabadi masidagi hena kanba khongjang kaya ama changsilakani haina mahakna makha taki Cookie me am na tawri ba me am sa kari gumpi am ta tiar gya sam ta kapte mobok bum am ta kapte ba akhoi gi tenau panda so amatta kapte ba cookie na tawbadi any hage any tawba khudi mak loi ya ye ba akhoi mai dai na tawba dadi akhoi masen onsan nara Manipur police commando jo jitna asam rifle loi gera repi force loi gera loi kaura khoi da attack ta hole ba khoi da bhong ka pe ba mo bom ahum suban nupi lan haurak labadi mokhoi gi hingningai lambi leite haiba simata khoi chak thokna haijage singja mai mai ge goina kun ngak pa isa manga phajan gi ba se thadok pira u condition amatta yaudana athuba matamda ek amata pan ba yaroi haiba wahai se Singzamay apun ba nupi luki oina akoy haijari